Hello miyam miyam puno ahamdo magda ay channel amadi ay maikay kuramjaba ka loinana taranok sari ngasi ngarang lahat usam kiran balana social media da sector 143 maramda why hai basingdo why hai basingdo adu ngasi usam kiran balana why asi se kappaga loinana why asi sengdok jari matang asida kiran bala kari phundok tarani ningba kari haijariba ase tamina simyam mayam pumnamapu khuramjari aigi iming kiran bala ai krikul dagini ngang nahan social media da aigi photo amadi video mayam thaga biduna wahai wata fajadaba mayam aigi izat lekha tahan bire amadi ai khatasu natana aigi family sagai nateju loina tahan bire aigi pusibuju amu anna likhatpa yaroidugi maungda photo ama video थागपीबदुदी आइजु तसिंगना नुंगाइजदे अदुदुगी आइगिजु आइगी थमोइगी ओइबा वाफम खरा थमजगे हाइदुना ngasi वीडियो asi semjarapani ngarang nahan RK production gi interview aduda yauriba John Angom Fahingdagi haiba nupa asi hoi maga aiga social media gi through dagi Facebook dagi dinner ki bani ibani dinner poi matu ina wari watai sanaraba matunda John na aingonda aiju sida yumsida sumaina lemna free da leibase nungaite aina tawba yaba thabak leiragadi hairo kholo namana aingonda hai yana bai matu ina paisa je thar qnet ni ngasai tawbadoi ba thabasi network marketing ni pulap khangaba matunda agreement sign je tawna asigi tawnariba jijo ai nakanda proof pijaramge aduga si aina tawnaba sign jijo ai mawana by force or any means or any threaten tawgibasu leite ma si changakpadasu na site changakdaba yaroi lao kholo ai mawana gidi takibasu leite by force isina nang sidai ta lakradi du ai kaimta mawana haigibasu leite nga haiba John asiga aiga mari amata leine gibasu leite ai mawana nongota nungsi haigibasu leite social media gi through the John jina ai ji pura ai nataba chatbagi mi dadi uhanbiki adubu ngasai thabakse tawraba matungda call natraga message ta mayama tholo o unaje wari sanaje khoche mayama aingonda yuji thakchilaga aingonda haiki asigi mamangdasu ngasai thabakse tawdngai mamangdasu maje yu ojur thakko matamdasu ai mangda aigi John ajida leije aigi inau pasu lei inau pisu lei nang adumaina tawganu fatte kote sumaina tawroise loise ai mangono sene ai mana hoi ai amu hana tawraroi haibigi wafamju thamki aidi tawroi dabuju ningi age padasani kuthangi video tuda John ai ji Diwali gi numituda thengna hanjilaki koki ai ji yamna lamchat naidebi prostitute ama gi wangang ngangbudu tasingna nungaijade aigiju aigi imung lei sagai ngai lei aiju nupini isama aiju sidaisida isagi pusigi oiba lambi ama semjarage haiduna lakjaribani ai sidaisida isagi aigi ima ipa sagai yolage haiduna lakibasu nate mayamda akaiba ngasi fawda tawgiba midi nate tawgenasu khande Diwali da thokse hoi ai thabakse halaba matungda aigi khoi thabak tawminaba khoi mayam mase mai yengusi haiduna aiji chatli bombila thaba mayam yengi mayam sida chapa matamda ai inau bana aingonda call se tawraki chiche nang halaba kolaba nang kaida lege koke inau bana ai sida mayamga mai yengi kole bombila thaba mayam khoi bombila thari mai yengi Diwali numisida adugi proofs dum lei pijage aduga ngasai gi thengna la yudusu inau paduna call se tawraga chiche 다존도 수마이네 유지 턱질라가 시대이스 능 락바 ngaini ngaraga leire asi 게스룸기도다 소파다 팜마가 이제 능 야가디 ngasi디 hala anu nang karaidhanoma layo haidana inaupana aingonda call tawraki inaupinasu aingonda chiche nang laaba kholaba dajondo sumaina nang chiche lakba ngaini ko ni hai aduna chiche sofa da phammaga ngairaga lei na aingonda pawse piraki aina oi fare ai ngasidi kha thingna noi dajon tumma kanda hairo tumma kanda ai lake hai moi mamadana pung
ꯑꯃ ꯑꯅꯤ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯃꯌꯥꯗꯤ ꯇꯥꯔꯦ ꯑꯩꯅ ꯍꯟꯖꯤꯜꯂꯛꯄ ꯀꯥꯟꯗ ꯃꯥꯁꯦ ꯇꯨꯝꯃꯝꯗꯦ ꯃꯥꯁꯦ ꯐꯤꯖꯦꯠ ꯆꯥꯖꯦꯠ ꯖꯨꯠ ꯆꯥꯗꯕ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯅꯔꯒ ꯂꯩꯔꯝꯕ ꯃꯇꯝꯗ ꯑꯩꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯥ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯒꯤ ꯇꯧꯔꯛꯏ ꯃꯥ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯒꯤ ꯇꯧꯕꯗ ꯑꯩꯅ ꯍꯌꯦꯡ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯈꯣꯠꯂꯁꯤ ꯑꯩ ꯉꯁꯤꯗꯤ ꯋꯥꯔꯦ ꯈꯣꯠꯂꯦ ꯍꯥꯏꯔꯒ ꯑꯩ ꯇꯨꯃꯤꯟꯅ ꯑꯩ ꯀꯥꯗ ꯆꯪꯉꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯗꯤ ꯉꯁꯥꯏꯒꯤ ꯌꯨ ꯊꯛꯆꯤꯜꯂꯒ ꯂꯩꯔꯕꯅꯤ ꯅꯣꯡꯃꯦꯜꯁꯨ ꯇꯥꯗ꯭ꯔꯤ ꯑꯩ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯅꯤ ꯑꯩ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯒ ꯑꯩ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯅꯨꯃꯤꯠꯇꯨꯃꯗꯤ ꯂꯩꯒꯤ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯝ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯈꯣꯠꯂꯤꯗꯣꯅ ꯑꯩ ꯃꯉꯣꯟꯗ ꯊꯤꯅ ꯉꯥꯡꯈꯤ ꯖꯣꯟꯗꯨꯗ ꯊꯤꯅ ꯑꯩꯉꯣꯟꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕꯅꯣ ꯈꯪꯗꯦ ꯑꯩ ꯑꯗꯨꯃꯥꯏꯅꯗꯤ ꯃꯉꯣꯟꯗ ꯊꯤꯅ ꯉꯥꯡꯉ ꯃꯇꯨꯡꯗ ꯅꯣꯡꯉꯥꯜꯂꯒꯁꯨ ꯃꯥ ꯑꯩꯉꯣꯟꯗ ꯌꯨꯁꯤ ꯊꯛꯑꯒ ꯃꯇꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯂꯥꯛꯑꯣ ꯊꯣꯛꯂꯛꯑꯣꯅ ꯑꯩꯉꯣꯟꯗ ꯊꯣꯡꯁꯨ ꯊꯤꯟꯈꯤ ꯑꯃꯗꯤ ꯀꯣꯜ ꯃꯦꯁꯦꯖ ꯃꯌꯥꯝ ꯑꯃ ꯑꯩꯉꯣꯟꯗ ꯇꯧꯔꯛꯈꯤ ꯑꯩꯒꯤ ꯏꯅꯥꯎꯄꯤꯗꯨꯁꯨ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯌꯨꯗꯣ ꯊꯛꯆꯤꯜꯂ ꯊꯛꯄꯅꯦ ꯆꯤꯆꯦ ꯗꯥꯖꯣꯟꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯑꯩ ꯀꯤꯖꯩꯌꯦ ꯆꯤꯆꯦ ꯅꯪ ꯏꯅꯥꯎꯄꯤꯗꯨꯅ ꯑꯩꯉꯣꯟꯗ ꯑꯩꯅ ꯀꯔꯤꯝ ꯇꯧꯔꯣꯏ ꯀꯩꯗꯧꯗꯣꯏꯅꯣ ꯇꯨꯝꯃꯣꯁꯦ ꯆꯤꯆꯦ ꯂꯩꯁꯤꯗꯤ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯏꯕꯥꯅꯤ ꯇꯨꯝꯒꯤ ꯏꯅꯥꯎꯄꯥꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯤ ꯆꯤꯆꯦ ꯅꯪ ꯗꯥꯖꯣꯟꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯁꯨ ꯊꯣꯛꯂꯛꯀꯅꯨ ꯅꯪꯗꯨ ꯇꯨꯃꯤꯟꯅ ꯇꯨꯝꯕ ꯁꯥꯔꯒ ꯂꯩꯌꯣ ꯈꯣꯠꯂꯨꯅ ꯏꯅꯥꯎꯄꯥꯁꯤꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏ ꯑꯩꯅ ꯍꯣꯏ ꯍꯥꯏꯔꯒ ꯃꯦꯁꯦꯖ ꯈꯛꯇ ꯊꯥꯅꯔꯒ ꯑꯩꯁꯦ ꯇꯨꯃꯤꯟꯅ ꯅꯨꯃꯤꯠꯇꯨꯃ ꯑꯍꯤꯡꯗꯨꯃꯗꯤ ꯇꯨꯝꯗꯅ ꯈꯥꯡꯈꯤ ꯀꯃꯥꯏꯅ ꯇꯨꯝꯒꯅꯤ ꯂꯩꯃꯤꯟꯅꯔꯤꯅꯤ ꯑꯩꯕꯨ ꯊꯥꯖꯔꯒ ꯆꯪꯉꯛꯏꯅꯤ ꯆꯪꯉꯛꯑꯕ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯊ꯭ꯔꯦꯇꯟ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄꯗꯨꯗꯤ ꯃꯌꯥꯝꯅ ꯎꯕꯤꯗꯦ ꯉꯁꯥꯏꯒꯤ ꯋꯥꯟ ꯁꯥꯏꯗꯦꯠꯀꯤ ꯈꯛꯇ ꯇꯥꯔꯒ ꯑꯩꯒꯤ ꯏꯖꯠ ꯃꯥꯡꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯇꯧꯕꯤꯈꯤꯕꯗꯨꯗꯤ ꯎꯕꯤꯗꯦ ꯃꯌꯥꯝꯁꯨ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯏꯁꯥꯁꯨ ꯑꯩꯁꯨ ꯑꯐ ꯐꯠꯇ ꯂꯣꯏꯅ ꯈꯪꯉꯕ ꯃꯤꯁꯛꯅꯤ ꯃꯌꯥꯝꯅ ꯁꯟꯗꯣꯛꯄꯤꯔꯤ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯅ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗꯁꯨ ꯋꯥꯍꯩ ꯃꯆꯦꯠ ꯑꯝꯇ ꯍꯪꯕꯤꯔꯒ ꯂꯧꯕꯤꯔꯝꯃꯨ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯒꯤ ꯁꯤ ꯋꯥꯍꯩꯁꯤꯕꯨ ꯉꯁꯤꯐꯥꯎꯗꯤ ꯏꯃꯥ ꯏꯄꯥꯗꯁꯨ ꯇꯝꯗꯦ ꯀꯃꯥꯏꯅ ꯇꯝꯃꯨꯅꯤ ꯑꯗꯨ ꯃꯥꯅ ꯍꯟꯖꯤꯟ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯪ ꯁꯤꯗꯩꯁꯨ ꯅꯪ ꯊꯕꯛꯁꯨ ꯇꯧꯅꯤꯡꯗ꯭ꯔꯦꯁꯨ ꯍꯥꯏ ꯅꯪ ꯁꯤꯗꯩꯁꯤꯗ ꯂꯩꯕꯤꯔꯅꯨ ꯅꯪ ꯁꯤꯗꯩꯁꯤꯗ ꯂꯩꯔꯅꯨ ꯑꯩꯁꯨ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯏꯅꯥꯎꯄꯤꯁꯨ ꯁꯨꯃꯥꯏꯅ ꯀꯞꯄꯒ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯃꯉꯣꯟꯗ ꯉꯥꯡꯉꯤ ꯁꯤꯗ ꯂꯩꯕꯤꯔꯅꯨ ꯇꯁꯦꯡꯒꯤꯗꯤ ꯃꯁꯥꯅ ꯌꯥꯗꯅ ꯊꯣꯛꯈꯤꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯇꯥꯟꯊꯣꯛꯈꯤꯕꯅꯤ ꯏꯕꯣꯝꯆꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯨꯒ ꯃꯕꯥꯅꯤꯁꯦ ꯑꯩꯅ ꯇꯥꯟꯊꯣꯛꯈꯤꯕꯅꯤ ꯇꯥꯟꯊꯣꯛꯈꯤꯕ ꯃꯇꯝꯗꯁꯨ ꯏꯕꯣꯝꯆꯥꯁꯦ ꯇꯥꯟꯊꯣꯛꯈꯤꯕ ꯃꯇꯝꯗ ꯑꯩ ꯃꯉꯣꯟꯗ ꯑꯃꯨꯛ ꯈꯟꯅꯔꯒ ꯖꯣꯟ ꯅꯪꯗꯣ ꯑꯩ ꯃꯉꯣꯟꯗ ꯈꯥꯝꯃꯤ ꯑꯃꯨꯛꯀ ꯖꯣꯟ ꯅꯪꯗꯣ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯩꯔꯣ ꯑꯩ ꯍꯌꯦꯡ ꯅꯪꯗꯣ ꯇꯤꯀꯦꯠ ꯀꯛꯄꯤꯔꯒꯦ ꯑꯗꯨꯒ ꯅꯪꯗꯣ ꯐꯖꯅ ꯆꯠꯂꯣ ꯅ ꯑꯩ ꯃꯉꯣꯟꯗ ꯍꯥꯏ ꯃꯥꯅ ꯑꯩꯗꯤ ꯈꯪꯗꯦ ꯑꯩ ꯂꯣꯜꯂꯤ ꯈꯪꯗꯦ ꯑꯩ ꯀꯀꯥꯗꯨꯒ ꯆꯠꯆꯈ꯭ꯔꯒꯦ ꯍꯥꯏꯔꯒ ꯃꯥ ꯀꯀꯥꯗꯨꯒ ꯆꯠꯈꯤ ꯊꯛꯏꯕ ꯌꯨꯗꯨꯁꯨ ꯀꯀꯥꯗꯨꯒ ꯊꯛꯈꯤꯕꯅꯤ ꯏꯕꯣꯝꯆꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯉꯁꯥꯏꯒꯤ ꯄ꯭ꯔꯗꯛꯁꯟꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤꯗ ꯌꯥꯎꯔꯤꯕ ꯏꯕꯣꯝꯆꯥ ꯃꯤꯁꯛꯇꯨꯒꯁꯨ ꯑꯩ ꯀꯥꯗ ꯂꯩ ꯏꯕꯣꯝꯆꯥꯗꯨꯁꯨ ꯃꯈꯣꯡꯕꯨ ꯆꯨꯝꯅ ꯊꯥꯡꯕ ꯉꯝꯗꯈꯩ ꯑꯩꯒꯤ ꯀꯥꯗꯨꯗ ꯆꯪꯉꯛꯈꯤꯕ ꯑꯍꯟ ꯑꯃ ꯑꯣꯏꯔꯒ ꯑꯩꯁꯦ ꯃꯆꯥꯅꯨꯄꯤꯅꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯔꯦꯁꯄꯦꯛꯇꯨ ꯊꯝꯗꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯏꯕꯣꯝꯆꯥꯗꯨꯕꯨ ꯑꯩ ꯀꯥꯗ ꯂꯩꯔꯒ ꯑꯩꯅ ꯊꯥ ꯑꯃ ꯄꯨꯔꯥ ꯊꯥꯈꯤꯕꯅꯤ ꯑꯩ ꯃꯣꯏꯗ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯦ ꯑꯩ ꯃꯩꯇꯩꯅꯤ ꯃꯩꯇꯩ ꯑꯃꯅ ꯃꯩꯇꯩ ꯑꯃ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯕꯒꯤ ꯀꯔꯤꯝꯇꯁꯨ ꯈꯪꯗꯕ ꯃꯤꯁꯛꯇꯨꯕꯨ ꯑꯩꯅ ꯃꯇꯦꯡꯗꯤ ꯄꯥꯡꯕꯤꯈꯤ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯑꯩꯅ ꯅꯠꯇꯕ ꯂꯤꯆꯠ ꯑꯃꯗꯤ ꯑꯍꯦꯟꯕ ꯀꯔꯤꯝꯇ ꯇꯧꯕꯁꯨ ꯂꯩꯇꯦ ꯑꯩꯅ ꯂꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯂꯝꯆꯠ ꯉꯁꯥꯏꯒꯤ ꯀꯥꯡꯕꯨꯗꯤ ꯑꯩꯗꯣ ꯂꯩꯕ ꯉꯝꯃꯛꯇꯕꯒꯤ ꯆꯠꯂꯣ ꯍꯥꯏꯔꯒ ꯆꯠꯈꯤ ꯃꯥ ꯑꯗꯨꯃꯥꯏꯅ ꯆꯠꯈꯤ ꯑꯩꯅ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯑꯩ ꯑꯗꯨꯐꯥꯎꯕ ꯅꯪ ꯌꯨꯝꯗ ꯌꯧꯔꯕ ꯈꯣꯠꯂꯕ ꯑꯩ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯈꯤ
ꯌꯧꯗꯦ ꯑꯩ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯏꯅꯥꯎꯄꯥ ꯍꯥꯏꯕ ꯏꯃꯥꯟꯅꯕꯤ ꯃꯅꯥꯛꯇ ꯂꯩ ꯈꯣꯠꯂꯦ ꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏ ꯑꯣ ꯐꯔꯦ ꯐꯔꯦ ꯐꯖꯅ ꯂꯩꯌꯣ ꯈꯣꯠꯂꯣ ꯃꯃꯥꯗꯣ ꯀꯣꯜ ꯇꯧꯔꯛꯑꯝꯃꯦ ꯃꯃꯥꯗꯣ ꯀꯣꯜ ꯑꯝꯇ ꯇꯧꯕꯤꯌꯣ ꯅꯪꯗꯣ ꯐꯣꯟ ꯄꯥꯏꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏ ꯑꯩ ꯃꯉꯣꯟꯗ ꯑꯗꯨꯐꯥꯎꯕ ꯌꯧꯅ ꯑꯩ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯃꯥꯅ ꯍꯣꯏ ꯇꯧꯒꯦ ꯈꯣꯠꯀꯦ ꯅ ꯍꯥꯏ ꯅꯪꯗꯤ ꯆꯥꯛ ꯏꯟꯖꯥꯡꯗꯤ ꯆꯥꯔꯕ ꯈꯣꯠꯂꯕ ꯆꯥꯔꯦ ꯈꯣꯠꯂꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯐꯖ ꯐꯖ ꯂꯩꯌꯣ ꯈꯣꯠꯂꯣ ꯑꯩ ꯃꯉꯣꯟꯗ ꯑꯗꯨꯐꯥꯎꯕ ꯐꯖꯅ ꯑꯩ ꯃꯥ ꯇꯦꯛ ꯀꯦꯌꯔ ꯇꯧꯒꯦ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗ ꯑꯗꯨ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯥ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯑꯃ ꯂꯤꯆꯠ ꯐꯖꯗꯕ ꯃꯌꯥꯝ ꯑꯃ ꯆꯠꯂꯁꯨ ꯌꯨ ꯊꯛꯆꯤꯜꯂꯒ ꯑꯩꯉꯣꯟꯗ ꯊ꯭ꯔꯦꯇꯟ ꯃꯌꯥꯝꯗꯤ ꯐꯣꯔꯁ ꯃꯌꯥꯝ ꯑꯃ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯈꯪꯗ꯭ꯔꯤꯈꯩ ꯎꯅꯁꯤ ꯊꯣꯛꯂꯛꯑꯣ ꯂꯥꯛꯑꯣ ꯊꯣꯡ ꯊꯤꯟꯗꯅ ꯑꯗꯨꯗꯒꯤ ꯑꯩꯕꯨ ꯍꯜꯂꯛꯄ ꯌꯨ ꯇꯞꯇꯥꯏ ꯊꯛꯆꯤꯜꯂꯒ ꯃꯁꯥꯗꯣ ꯅꯣꯔꯃꯦꯜ ꯇꯥꯗꯈꯩ ꯃꯐꯤ ꯃꯔꯣꯟ ꯖꯨꯠ ꯆꯥꯗꯅ ꯂꯩꯔꯝꯃꯒ ꯐꯨꯔꯤꯠ ꯑꯃꯠꯇꯕꯨ ꯌꯥꯎꯗꯈꯩ ꯖꯨꯠ ꯆꯥꯗꯅ ꯑꯩꯕꯨ ꯉꯥꯏꯔꯒ ꯂꯩꯔꯝꯕꯗꯨ ꯃꯌꯨꯝꯗ ꯌꯧꯖꯔꯒꯗꯤ ꯑꯗꯨꯐꯥꯎꯕ ꯑꯩ ꯀꯦꯌꯔ ꯂꯧꯈꯤ ꯍꯥꯏꯇꯥꯔꯦ ꯃꯥ ꯈꯔ ꯂꯩꯔ ꯃꯇꯨꯡꯗ ꯏꯕꯣꯝꯆꯥꯅ ꯍꯥꯏꯔꯤꯕ ꯀꯀꯥ ꯏꯕꯣꯝꯆꯥ ꯉꯁꯥꯏꯒꯤ RK ꯄ꯭ꯔꯗꯛꯁꯟꯒꯤ ꯊ꯭ꯔꯨꯗꯁꯨ ꯏꯟꯇꯔꯚ꯭ꯌꯨꯁꯤꯗ ꯌꯥꯎꯕꯅꯤ ꯏꯕꯣꯝꯆꯥꯁꯤꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯊ꯭ꯔꯦꯇꯟ ꯃꯌꯥꯝ ꯑꯃ ꯇꯧꯈꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗꯁꯨ KCP ꯁꯥꯔꯒ ꯂꯥꯛꯑꯒ ꯑꯩꯒꯤ ꯃꯃꯥꯗ ꯊ꯭ꯔꯦꯇꯟ ꯃꯌꯥꯝ ꯑꯃ ꯇꯧꯈꯤ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯍꯥꯏꯒꯤ ꯅꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯁꯦ ꯁꯤꯅꯤ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠꯀꯤ ꯆꯠꯄꯒꯤ ꯂꯤꯆꯠ ꯃꯌꯥꯝ ꯑꯃ ꯃꯃꯥꯗ ꯇꯝꯈꯤ ꯃꯃꯥꯗꯨ ꯈꯥꯡꯕ ꯉꯝꯗꯗꯅ ꯃꯃꯥꯗꯨ ꯑꯟꯀꯟꯁꯤꯌꯁ ꯆꯠꯂꯒ ꯋꯥꯟꯊꯈꯤ ꯑꯗꯨꯒꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯀꯟꯗꯤꯁꯟ ꯑꯗꯨꯕꯨ ꯌꯧꯔꯛꯄꯗ ꯃꯇꯨꯡꯗ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯒ ꯑꯕꯦꯠ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗ ꯈꯣꯡꯗꯥꯔꯛꯄ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏꯅ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯉꯥꯡꯈꯤꯕ ꯂꯩ ꯑꯗꯨ ꯆꯤꯆꯦꯅꯁꯨ ꯅꯪ ꯑꯗꯨꯃꯥꯏꯅ ꯂꯤꯆꯠ ꯆꯠꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ ꯈꯣꯠꯇꯦꯅ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠ ꯆꯠꯄꯁꯦ ꯆꯤꯆꯦ ꯑꯃꯗꯤ ꯕꯕꯥꯅ ꯅꯪ ꯊꯣꯛꯂꯛꯑꯣ ꯈꯣꯠꯂꯣꯅ ꯑꯩꯉꯣꯟꯗꯁꯨ ꯃꯌꯥꯝ ꯑꯃ ꯊ꯭ꯔꯦꯇꯟ ꯇꯧꯏ ꯑꯩꯉꯣꯟꯗꯁꯨ KCPꯅꯤ ꯍꯥꯏꯗꯅ ꯀꯣꯜ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤ ꯑꯩꯉꯣꯟꯗ ꯅꯪ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯄꯒ ꯃꯤꯒꯤ ꯄꯩꯁꯥ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯤꯁꯛ ꯑꯃꯅꯤ ꯅꯪ ꯃꯅꯤꯄꯨꯔꯗ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯁꯤꯗ ꯊꯣꯛꯂꯛꯇꯕ ꯌꯥꯔꯣꯏ ꯊꯣꯛꯂꯛꯇ꯭ꯔꯒꯗꯤ ꯅꯪ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯈꯣꯠꯂꯣꯏꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊ꯭ꯔꯦꯇꯟ ꯇꯧꯔꯛꯈꯤ KCPꯅꯤ ꯍꯥꯏꯗꯅ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯐꯦꯃꯤꯂꯤꯒꯤ ꯄ꯭ꯔꯦꯁꯔ ꯑꯗꯨꯗꯒꯤ ꯏꯕꯨꯡꯆꯥꯒꯤ ꯃꯣꯏꯒꯤ ꯊ꯭ꯔꯦꯇꯟ ꯇꯧꯔꯛꯄ ꯑꯗꯨꯗꯒꯤ KCPꯒꯤ ꯄ꯭ꯔꯦꯁꯔ ꯃꯌꯥꯝꯗꯨꯅ ꯑꯩ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯂꯒ ꯑꯩꯁꯨ ꯑꯟꯀꯟꯁꯤꯌꯁ ꯑꯣꯏꯔꯒ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯐꯤꯂꯤꯛꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤ ꯑꯩꯗꯨ ꯅꯥꯔꯒ ꯍꯤꯗꯥꯛ ꯆꯥꯔꯒ ꯂꯩꯈꯤ ꯊꯕꯛꯁꯨ ꯑꯝꯇ ꯇꯧꯕ ꯉꯝꯗꯈꯩ ꯑꯗꯨꯒ ꯕꯕꯥꯒ ꯃꯃꯥꯒꯅꯗꯤ ꯉꯁꯥꯏꯒꯤ ꯏꯕꯣꯝꯆꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤ KCPꯅꯤ ꯄꯥꯔꯇꯤ ꯑꯃꯅꯤ ꯍꯥꯏꯗꯅ ꯃꯣꯏꯗ ꯊ꯭ꯔꯦꯇꯟ ꯇꯧꯕꯅꯤꯅ ꯀꯤꯕꯅꯤꯅ ꯏꯆꯥꯅꯨꯄꯤꯁꯨ ꯑꯩꯅ ꯇꯧꯔꯤꯕ ꯂꯤꯆꯠ ꯑꯁꯤ ꯐꯖꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄꯜꯂꯤꯅ ꯃꯌꯥꯝꯁꯨ ꯉꯥꯡꯉꯤ ꯑꯗꯨ ꯃꯇꯨꯡꯗ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣꯁꯦ ꯊꯣꯛꯂꯛꯑ ꯃꯇꯨꯡꯗꯁꯨ ꯉꯁꯥꯏꯒꯤ ꯃꯃꯥꯒ ꯕꯕꯥꯒ ꯍꯧꯖꯤꯛꯁꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯃꯌꯥꯝ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯑꯩꯁꯨ ꯏꯃꯥ ꯕꯕꯥ ꯏꯆꯦ ꯗꯗꯥ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯉꯣꯟꯗꯁꯨ ꯋꯥꯍꯩ ꯈꯛꯇꯁꯨ ꯍꯪꯕꯤꯔꯝꯃꯨ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯀꯥꯗ ꯂꯩꯔꯤꯉꯩꯗ ꯌꯨ ꯊꯛꯑꯒ ꯑꯩ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯑꯗꯨꯅꯤ ꯍꯪꯕꯤꯗꯦ ꯑꯗꯨꯒ ꯋꯥꯟ ꯁꯥꯏꯗꯦꯠ ꯈꯛꯇ ꯇꯥꯔꯒ ꯉꯥꯡꯕꯗꯨꯗꯤ ꯑꯩꯒꯤ ꯏꯖꯠꯄꯨ ꯂꯧꯈꯠꯄ ꯌꯥꯗꯕ ꯃꯑꯣꯡꯗ ꯉꯥꯡꯕꯗꯨꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩ ꯐꯦꯃꯤꯂꯤꯕꯨ ꯃꯥꯒꯤ ꯃꯃꯥꯕꯨ ꯍꯧꯖꯤꯛꯐꯥꯎꯕ ꯑꯟꯀꯟꯁꯤꯌꯁ ꯆꯠꯂꯒ ꯋꯥꯈꯜ ꯃꯁꯥꯗꯣ ꯑꯗꯨꯝ ꯁꯣꯜꯂꯒ ꯂꯩꯕꯗꯨꯁꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯅꯤ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯑꯐ ꯐꯠꯇꯕꯗꯣ ꯌꯦꯡꯁꯤꯟꯕꯤꯌꯨ
ꯄ꯭ꯔꯗꯛꯁꯟꯒꯤ ꯈꯨꯠꯊꯥꯡꯗꯁꯨ ꯊꯤꯖꯤꯟꯕꯤꯌꯨ ꯉꯁꯥꯏꯒꯤ ꯗꯤꯋꯥꯂꯤꯗꯨꯗ ꯖꯣꯟꯅ ꯑꯩꯕꯨ ꯁꯦꯅꯤꯌꯔ ꯁꯥꯔꯁꯤꯡꯒ ꯍꯣꯇꯦꯜꯗ ꯆꯪꯉꯦ ꯍꯥꯏꯕꯗꯨꯒꯤ ꯄ꯭ꯔꯨꯐꯇꯨꯁꯨ ꯄꯤꯕꯤꯔꯛꯎ ꯀꯔꯝꯕ ꯍꯣꯇꯦꯜꯗꯅꯣ ꯀꯃꯥꯏꯅ ꯆꯠꯄꯅꯣ ꯀꯔꯝꯕ ꯂꯤꯆꯠ ꯁꯥꯗ ꯄ꯭ꯔꯨꯐꯇꯨ ꯄꯤꯕꯤꯔꯛꯎ ꯖꯣꯟꯁꯨ ꯄ꯭ꯔꯨꯐꯇꯨ ꯄꯤꯕꯤꯔꯛꯎ ꯑꯩꯉꯣꯟꯗ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯅꯣ ꯀꯃꯥꯏꯅ ꯆꯠꯂꯛꯄ ꯃꯤꯅꯣꯗꯤ ꯀꯔꯤꯝꯇꯗꯤ ꯊꯤꯒꯠꯄꯤꯗ꯭ꯔꯒ ꯑꯩꯉꯣꯟ ꯋꯥꯟ ꯁꯥꯏꯗꯀꯤ ꯈꯛꯇ ꯇꯥꯔꯒ ꯁꯨꯃꯥꯏꯅ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯑꯗꯨꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕꯤꯕꯁꯤꯗꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩ ꯈꯛꯇꯁꯨ ꯅꯠꯇꯦ ꯅꯣꯏꯗꯥꯁꯤꯗ ꯂꯩꯔꯝꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯃꯗꯤ ꯅꯧꯅ ꯆꯪꯉꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯆꯦꯟꯊꯕꯤꯔꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯕꯨꯡ ꯏꯄꯥ ꯑꯃꯗꯤ ꯏꯃꯥ ꯃꯌꯥꯝꯅ ꯑꯐ ꯐꯠꯇꯕꯗꯨ ꯐꯖꯅ ꯊꯤꯒꯠꯄꯤꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤꯁꯨ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯇꯧꯕꯤꯌꯨ